ꯑꯁꯤꯒꯤ ꯏꯌꯥꯔꯇꯦꯜ ꯇꯋꯥꯔꯁꯦ ꯑꯁꯤꯅꯅꯦ ꯑꯩꯈꯣꯏ ꯐꯥꯏꯖꯦ ꯐꯤꯔꯥꯜ ꯃꯆꯦꯠ ꯀꯧꯋꯦ ꯈꯨꯕꯨꯝ ꯈꯨꯂꯦꯟꯒ ꯅꯛꯅꯕ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯅꯅꯤ ꯅꯦꯠꯋꯥꯛ ꯏꯌꯥꯔꯇꯦꯜꯁꯦ ꯐꯪꯗꯦ ꯚ꯭ꯌꯨ ꯌꯥꯝ ꯐꯖꯩ ꯚ꯭ꯌꯨꯗꯤ ꯂꯣꯏꯔꯦ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯁꯨ ꯉꯁꯥꯏꯃꯨꯛ ꯆꯠꯊꯣꯛꯑꯒ ꯑꯩꯈꯣꯏ ꯀꯔꯤ ꯀꯔꯤ ꯂꯩꯕꯅꯣꯗꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨꯒꯦ ꯆꯠꯊꯣꯛꯇꯕ ꯀꯨꯏꯔꯦ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯍꯣꯔꯦꯟ ꯎꯠꯆꯔꯛꯑꯒꯦ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯊꯤꯕ ꯆꯠꯁꯦ ꯍꯥꯏꯕꯅꯣ ꯊꯩꯕꯣꯡ ꯊꯩꯕꯣꯡ ꯑꯇꯩꯗꯤ ꯀꯩ ꯊꯤꯔꯛꯁꯤꯒꯦ ꯍꯩꯔꯤꯕꯣꯛ ꯍꯩꯔꯤꯕꯣꯛ ꯅꯪ ꯃꯐꯝ ꯂꯣꯏ ꯈꯪꯉꯤꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯈꯨꯟꯅꯦ ꯅꯣꯏ ꯈꯨꯜꯂꯣ ꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯅꯪꯒꯤ ꯈꯨꯟꯁꯤ ꯀꯩꯀꯩ ꯄꯥꯝꯅꯣ ꯌꯦꯡꯕ ꯆꯠꯇꯥꯔꯦ ꯂꯣꯏꯅ ꯍꯦꯛꯄꯗꯤ ꯌꯥꯔꯣꯏ ꯂꯣꯏ ꯍꯦꯛꯑꯣꯏꯗ ꯈꯔ ꯍꯦꯛꯄ ꯌꯥꯕ ꯌꯦꯡꯕ ꯌꯥꯕ ꯈꯔ ꯌꯦꯡꯉꯨꯔꯁꯦ ꯑꯗꯨꯗꯤꯀꯣ ꯅꯠꯇꯦ ꯊꯤꯜꯂꯣ ꯍꯥꯏꯔꯒ ꯁꯤꯁꯤ ꯅꯠꯇꯦ ꯁꯤꯅꯦ ꯍꯧꯖꯤꯛꯀꯤꯗꯣ ꯃꯨꯜꯂꯦ ꯍꯧꯖꯤꯛꯀꯤꯗꯣ ꯁꯤꯁꯦ ꯁꯤ ꯃꯨꯜꯂꯤꯕ ꯃꯤꯄꯨ ꯌꯥꯝꯅ ꯕꯨꯛ ꯕꯨꯛ ꯂꯥꯎꯗꯣꯏꯅꯤ ꯍꯪꯕ ꯑꯁꯪꯕꯗꯨꯅ ꯍꯦꯛꯁꯦꯕ ꯑꯩ ꯑꯣꯝꯁꯦꯕ ꯊꯨꯝ ꯊꯥꯛ ꯑꯣꯝꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯨꯟꯅ ꯋꯥꯏꯔꯒꯦꯗ ꯑꯗꯨꯒ ꯋꯥꯏꯁꯤꯔꯥ ꯁꯤꯗ ꯊꯥꯡꯉꯨ ꯁꯤ ꯅꯣꯏ ꯄꯥꯏꯔꯅꯣꯕ ꯅꯣꯏ ꯅꯈꯨꯠ ꯅꯁꯥꯗꯣ ꯍꯣꯔꯦꯟ ꯅꯞꯅꯅꯦꯕ
ꯃꯅꯤꯄꯨꯔ ꯁꯪ ꯋꯥꯡꯅ ꯄꯥꯝꯕ꯭ꯔꯥ ꯍꯩꯔꯤꯕꯣꯞ ꯃꯥꯜꯂꯦ ꯑꯗꯨꯅꯤ ꯑꯩꯁꯨ ꯃꯥꯟꯈꯤ ꯍꯩꯔꯤꯕꯣꯞꯂ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯐꯪꯗꯦ ꯊꯩꯕꯣꯡ ꯂꯩ ꯂꯐꯣꯏ ꯄꯥꯜꯂꯣꯏ ꯂꯐꯣꯏ ꯃꯨꯜꯍꯧꯗ꯭ꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯍꯜꯂꯅꯤ ꯍꯥꯒꯠꯆꯕ ꯌꯥꯗ꯭ꯔꯦ ꯀꯥꯡꯉꯣ ꯀꯩꯌꯣ ꯇꯨꯃꯤꯠꯂꯣ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ 사본 부럽다고 잡으면 또 야 들리네 상에 잡혀서 가면 기재 찍니나 얌총해 너 깡 얌치에 ям thằng cho ví dụ kỳ giờ mấy tờ rồi nó ям thằng cái ra lẽ 진가 rồi à giàu cái tôi đây ngắm đi ngắm mê 아시기 에어텔 타워즈 아치는 내 거기 파이제시 피랄나 셋 거에 구멍 굴린가 낙나 바이 따래 아시기 너지나니 네와 에어텔 좀 방대 뷰 양 파제 뷰디 로레 구파제데 아육다 거르디고 잉담다 만만이 아육다 거이 따르디 말이제 시디 곰라네 사기도나 하이보 말레 시디 곰라네 시다 밤비 빠랭 사날레 시마낙장가 땡긴지 와우 티 몽땅 빠레 반 흰 빨래 지대. 어씨, 만남지디 군웅시다. 아씨, 아야. 만남지디 그거 좀 떠래. 근데 저 라반빙 어떤 향이지? 구일이라 물리라 뭐 떠오래? 와다 이네. 짝깍 시계제 빤 잘해.
ꯇꯝꯃꯦ ꯑꯁ ꯀꯥꯡꯉꯤ ꯂꯣꯏꯔꯦ ꯃꯨꯜꯂꯤꯔ ꯈꯨꯏꯔ ꯈꯪꯗꯦ ꯄꯤꯛꯇꯤ ꯄꯤꯛꯑꯦ ꯑꯆꯧꯕ ꯑꯣꯏꯗꯤ ꯑꯗꯨꯝ ꯁꯪꯉꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ